Matam khara lepluraba Manipur helicopter service ngasi amuk hanna Chief Minister N Biren na launch tawkre Ziribam Tamenglong More Parbung amadi Thanlon yauna mafam mangada heli service leiragani Dain harness scheme gi makhada Revenue Department da nauna thabak changbagi khudong chaba piraba miyoi kunga tarukta Revenue Minister Karam Shamna appointment letter kusinakre Amasung Standard Robert Higher Secondary School gi mahairoi nupi macha ama leikidabagi case asi national ki thaki issue ohenana ba phukhatlagani haina All India Youth Federation gi maikai dagi phongdorakli Mayam bakrum jari adom neng biri basi impact news ni ai pinky okram na husi pungja si faubagi maroi ba pausing miyam da pizari Matam khara lepluraba Manipur helicopter service ngasi amuk hanna Chief Minister N Biren na launch tawkre Mamangda Imphal dagi Jiribam Tamenglong amasung More fauba mafam ahumda pairamba adu handaktagi Parbung amadi Thanlon yauna mafam mangada heli service ki khudong chaba leiragani Lonena ukrul amasung maugi mafam kharadasu heli service asi leihanana lengak na hotnari haikri Lonena hantak ki heli service asi Global Vectra Helicopter Limited ki makhada chalaiba passenger nipandagi taranithoi fauba chanba helicopter ni Lenga ka contract inabagi matung inna English singani ga supna kun gi Mars kun trama toi fauba heli service asi leigani amadi heli service asina Imphal manung ki city tour tawba amadi loktak lek na chingba mafam singi site sing tawba yabagi khudong chabasu leigani hairi ngasi Imphal International Airport ta pangthoki ba heli service relaunch tawbagi thoram aduda Chief Minister na phongdokhibada Manipur da ahanba oina heli service haukiba Pawan Hansna Laingaka inakhiba contract ki matam chahi asigi February mapanda loikhibadagi heli service asi matam khara leptuna lakhibani amadi election model code of conduct laikhibana amukhana service asi haunana bahotna bada thinthakibani haina phongdokhi Lonena Imphal International Airport ki mamang landing site semgatna ba center na lupa crore chatruk thadarakle amadi Imphal Silchar amadi Imphal Dibugar yauna mafam kaya paigadaba flight service Imphal International Airport ta leiragani amadi athubada Imphal Mandalay gi flight service su haunana ba taknari haina Chief Minister na phongdokhi Central government has been trying to provide the state government has been trying to provide the assure when Manipur is about to come to Ina high level in otherwise the lower city Silakini, nothing the power hands with trial with the other government. The point is that the Bama only get and the Halley Honorable Chief Minister Honorable CM with appointed this man a blogger class in the way double incident. Yeah, for the college for us and the other from Hope is the story of the Manipur. And the mother global trend. Dain harness scheme ki makhada Revenue Department na nauna thabak changbagi khudong chaba piraba miyoi kunga tarukta Revenue Minister Karam Shamna appointment letter khusinakre Chief Minister N Biren na luchingba lengak asina awonba khunai amakidamak changsiliba khongthang asigi manung channa miyam gi interest ta transparent leina khongthang asi lokhatpani haina minister na phongdokre Panbayai chahi asigi February thada department asigi oina chahi taragi mathakta die in harness scheme gi khudong chaba fangdana lakpa miyoi kunthra humdoida thabak phangan kiba laikhrabani minister gi secretariat ta pangthokpa thauramatuda minister Karam Shamna isa gi dai tamasak khangna thamoi sengna thabak tauraba matamda ta chaukhatpa khunai ama oirakani haina phongdokhi ngasi Manipur Sarkar ki side gi mari leinaba authority ai samangna mayam gi interest sumaina tawjari ba thabak se ayang punsida kaawdana ai sa gi responsibility diet loba kanda di matama da khoina sahi manga tara ngai ra ba thabak tu piba kanda yamna thamoi sengna tawbirakibado akoi su laipak praja gi state sigi di any praja gi interest la ba thabak singda khoi pending thamdana the praja gi interest thabak tawgni haibagi wakhallon do atam supata lehaningi kawaning de aduna akoi khudingmak aigi post pikpa chawbagi wafam laite aingonda piraiba responsibility aigi daita do masak khangna aina daita khangna thabak tawragadi state se nongmadi saukhatpa
ꯃꯥꯡꯖꯤꯟ ꯊꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯃꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏ ꯀꯥꯎꯗꯅ ꯂꯩꯃꯤꯟꯅꯁꯤ ngasi gi appointment letter khusinaba aduda LDC post ki khudongchaba fanglaba MD Salatur Rahman na chahi tara ki mathakta ngaiduna laklaba matung ikhang khangaudana sel amata tingdana thabak tawbagi khudongchaba pirakpada angakpa amadi nungaiba fawi haina phongdokhi हाइरिबा आइगी थबक असे ममांगी दगी सही तरह ngaraksida ममांगी सरकार ना असुमाइना अमफु तौरखिदे अदो लाइबा सरकार येंदे सरकार सिना इखोई सुमाइन दाइन हानेस फंगबसी इलाई लाइना सेल अमता चंगदना फंगन बिबगी दमक लाइरिबा स्टाफ सिंग एन ऑनरेबल मिनिस्टर रिवेन्यू डिपार्टमेंट की पाउंग सामबुसु हन थगसर Standard Robert High Secondary School gi mahairoi nupi macha ama leikhidabagi matangda ngasi fawba Manipur lengakna achumba langla langjin puthokna ba hotnadri haina maral siraduna misi asi national thaki issue ohenana ba pukhatlagani haina All India Youth Federation gi maikaidagi wafam kaya thamlakli hiramasiga mari leinana ngasi irabad bhavanda paumi singha unabada Federation asigi National Vice President Chingkham Saratna hai Laikhidrabi mahairoi nupi macha asigi misi asi tha ama helaba fawba Manipur lengakna karigumba achumba langla langjin amata puthokta basi laibak thibani asigumba matau asina pali balengak asi miyamgi ihul khangna thabak tawdre haiba takle thokliba thodok asina ahan basunate mamangdasu asigumba thodok kaya thokrabani asigumba thodok asi thoktana ba amadi achumba YL AIYF na misi asi national ki thakta issue oinana ba tha asigi kunga taruk tagi kunga nipan fawba Hyderabad ta pangthokadaba Federation asigi National Council gi mifamda pukhatuna khanaragani haiki असिंगलबा इहौसी अखोई स्टेट लेवल खक्तंगी वफम नतना अखोई ममांगदसु पाव इपीदुना अखोई नेशनल लेवल दा ऑल इंडिया यूथ फेडरेशन नेशनल दा अखोई पाव पीखिबसु लेरे अदुगा लाक्लिबा तांग कुनगा तरुक कुनतरेक कुनिगन निपाल असि हिमेट नगर मकदुम भवन Hyderabad pangthokadriba अखोई नेशनल वर्किंग कमिटी लोनना नेशनल काउंसिल मीटिंग असिदा महाकी असेंबा लंगालाजिन पुथोकपा ngamdriba asigi matangsida marik chumba report thamjaraba matungda अखोई नेशनल की थाकता करी करी तबो याबगे हाइबदु नेशनल लेवल दा पुखतपा याबा इशू क्या पुखचदुना मिहात असिगी अमसुंग महाक मतंत सिजब्रा हाइबगी असेंबा लंगालाजिन पुथोकपदा सरुक खरदो इशू याजगे Misi asigi mayokta haukiba ihauga mari leinana jailda leiriba JAC ki thaumi sing athuba matamda thadora o haina khutang chara henbagi khongjang changsinba haukre khongjang asi naharo laisemba club thangmaiban sinam leikai amadi leikai asigi mera paibina punna khusamnaduna club asigi loisangda chathakibani ngasigi khutang chara henba du da sarukya khiba S Bino leimana misi asigi achumba langla langjin puthokna bagi damakta khongjang changsaliba JAC amadi thangmaiban United Club ki thaumi sing phajin ba amadi phanana ba koitan tana bagi thawong awang ba thakta yaningde athuba matamda condition amata yaudana thadorakta ba tarabadi makhal makha kaya ge khongjang changselagani haina phongdokhi गे सिरुसिगे लंगला लंजिनसे कनागुम्बा मतना हुजिक पुथोरकपा लेते अखोइना धरना कया तौदना चरा कया हेंदुना चंगसलप खोंजंग पुनमक्ता पुलिसना थुगाई थुगाइदना टियर गैस कापसनदुना बोम लंचनदुना असोपन मयाम अमा यावरो भावबदा हौजि इसिंग मनुंगदा लेतुम थादबदौना हुजिक तुमिना दुम लै पुलिसना तंखाइरसु अखोइ मफम होंग होंगदना अखोइ मिसी सिगी पुथोक्त्रि फावदे अखोइ चरा हेंदना धरना तौदना मफम अमदा एकता तौगनी मफम अमदा एकता तौगनी हाइबजे अखोइ हाइजनिंगी आंगांग सिगी लंगला लंजिल अथुबा मतमदा अखोइ नुमि मंगानिगी मनुंगदा अखोइ पुथोरक्त्रबदी अमदी अखोइ थौमी सिंबु कंडीशन यावदना थादोरक्त्रबा तारगदी अखोइ अकनबा मखल मखा कयागे खोंजंग चंगसंगनी हाना ngasi mediage thongda हाइजरी Misi asibu yaningdaba phongdoktuna Imphal East ki khundrakpam kendragi manung chana leiba Khewa Company gi Chanura Chaukhat Khongthang lupna sinduna Khewa Company Community Hall da leikai asigi mera paibi singna nongmagi sintha leptuna wakat mifam chathakre loinana achumba langla langjin puthu achumba YL puthu amadi mara leiba mioida matik chaba chairak piyu haiduna kholaw kaya sulawkhi
Madang swaisa break amalaujage break ki matungda Manipur College hogdokhiba chai homfuga mathoirak surakpagi thauram ngasi college asigi multipurpose hall da pangthokibagi pau amadi Manipur amasung malemgi tongan tongan be ipau sing puduna lakjage impact news pu mi eng tatuna leipiu mayamba mukana taram nokchere bulletin asigi makhata ba pau miyam da pizari Manipur ki naharol singbo awang bathaki mahi masing fanganana ba hotnabada achauba thodang lauduna lakhiba Manipur College hogdokhiba chai homfuma thoirak surakpagi thauram ngasi college asigi multipurpose hall da pangthokre idea Manipur haibasi karino khangdoktuna lamdam asigi haurakliba mahiroi singda khanganba mathau tai haina thauram maduda athoiba mithunglen oina saruk yakhiba MP Dr. RK Ranjan na phongdokre ngasi ki thoram aduga mari lenana college atu ki afaba mahiroi singda mana matum kaya yenthoki baga loinana college week ta tongan tongan ba event ta makok mathang taraba singdasu mana matum yentokpada natana scholarship singsu yenthoki Dr. RK Ranjan phongdokhi bada ngasi college asigi afaba mahiroi sing mana pibada nupi mahiroi singna masing henba asi thagat ningai ni nupi singna awang ba thaki mahai masingda hena pukning changliba asina lamdam asi chawkha thorangda nupi oibi singna su achauba thodang lauduna nungai yaifaba lamdam ama oiragani haibagi thajaba lei haiki I school college staff sing karmana self conscious paisa chalne diya base isu ka discussion ka hai public bari idea of Manipur kind of what process is to do Manipur se idea of Manipur se was the what process is diya tundal aapne ba generation singa koi karamba idea se Manipur oi ba Kami dapat konsultasi, maduna mian mohon sekali, mari lagi apa sudah dihajar. Ibu ini problem mereka, saya mahu, aku ni mahu kerja yang serius saya kerja, saya sudah dihajar. Environment Kananaba Chief Minister ki wakhalonda yumfam oiraga Moirangi akoibada nauna service tauba haurakliba e-rickshaw sing Moirang municipality gi manungda chain bada athingba thamle haina municipality asigi executive officer Ais Pradeep Kumar na phongdo ki wafam laibak thibani amadi EO Pradeep Kumar motor vehicle act pu manung hanjin na khangba watpa manba thaongni haina the all Moirang CD block e-rickshaw development cooperative society limited ki vice president Hemam Somikanta na phongdorakli ngairang Moirang khoiru laikai da laiba cooperative society limited asigi president L Sanaya Masingi yumda pangthokpa paugi mifam amada vice president Hemam Somikanta na makhata na phongdokhibada chahi asigi January 28 amadi August 8 ta Moirang police ta application thaduna e-rickshaw bu miyamda lana uhanana bohotna ba thawong laibak thibani Manipur gi chief minister na khanjariba environment friendly oiba pollution hantha hanaba thawrang asi khangdaba manba thaong ni haina phongdokhi E-rickshaw si karam ground ka kamaina chat ka dom na hai basi kogi route system na taba para transit system haina para transit system route permit for the enhancement or last mile connectivity feeder service and intervillage connectivity haina aduna asigum ba leirabo pochi ja kogi iona kamaina karam ground da municipality na authority piraga moina permit piraga chenga doino hai basi khoi yamna nuai jate adugi matak ta akoina hamba hogdok koina risho na changu ya da mapam Moirang kiam doina sibon pho asigi chen bagi aya buju Moirang gi council train tho leba da taragi aya buju khoi gi photo ji loi leijare toi nung loi gona loi support tawre simak sida karmaina tawraga iona thingo haina order thokpirino haibasi chief minister na mieng changbi hoina koi all Moirang CD block e-rickshaw development cooperative society makai digi chief minister mieng changbi na hanna na hoi khanjai Manipur ki ahanba judicial academy sanaba ki mafam ngasi Bisnupur district ki Moirangi manung chanba takmu ki hek tainaba omba garden ki changfam kobat parta eco park ki khaktuna leiriba mafam yengsinkhre yengsinba adu chief justice of Manipur Ramalingam Sudharkar na luchingduna yengsinkhibani 14 finance ki makhada sagadoriba judicial academy asigi changadoriba lam ekar yankhaini academy asi saraba matungda national law university ki thakta ongkhatnabagi thajabalai hairi chief justice amadi lakliba judge singna kobat ki eco park ki saruk sing yengba loiraba matungda omba garden da makhata na yengsinki yengsin khongchat aduga mari leinana chief justice Ramalingam Sudhakar na phongdorakpada ngasi yengsileba mafam asida judicial academy amadi
amadi National School of Law ama sagat kani hairi loinana Moirang gi MLA P Sarachandrana Loktak Pata ningthina semgatuna manamasing ningthina thahanduna pisciculture na chingba paikhatuna Bisnupurbu modern district ama ohenanaba hotnagani haiki. The purpose of the visit to Loktak area is to identify land for the purpose of Judicial Academy and also for establishing the National Law School at for Manipur. We have also impressed upon the MLA of this region to take serious interest in dredging and improving the Loktak Lake and also provide facilities for the people to develop it into a model district by creating infrastructure for greenhouse development of vegetables, pisciculture. Central Agricultural University ki Central Agricultural University Imphal gi Vice Chancellor Oiriba Professor Damasida Lariba Lomi Singi Wakalonda Lau Singu Bagi Wakalon Hantarakpana Mapalamdagi Chanana Papotlam Kaya Pusilakpa Asina Lamdamasigi income masi Mapalamda Chatlali Haina Fongdokre. Income generation through on-farm, off-farm and non-farm activities hai behiramda numit humni chupna chathagadaba off-campus training program ama Bisnupur district ki kainau thongkhada haudokpagi thauramda wafam asi phongdokhibani. Training program asi CCS National Institute of Agricultural Marketing Jaipur gi mateng makhada Directorate of Research and Directorate Extension Education Central Agriculture University Manipur na sinduna chathabani. Numit humni asida resource person kayana trainee singda lau pathap ki makhal anauba technology sizinabagi matangda kopna takpi tambi gadauri. Kumang sorry ay tagin daw sorry adaga somdar paisa tong tong tab ador gadi hairiba lomigi masa masu sina loina mat asai gi agriculture si farming si thado kharaga sakta ragadi asai Manipur gumba apik pa state state ai khoi gi sada chana thangna pot sai sing si ma pani sum pusilak taragadi ai khoi na taliga paisa mayam si ma pan sakrani USA gi company da based over state asida so authorized distributor ama oiriba Daddy Road state asida launch tawkre helping hand service Manipur na sinduna Daddy Road launch tawbaga mari leinana malom tulihal makhalai kai da leiba Korapong community hall da pangthokiba thauramadu helping hand service Manipur gi managing director Konthaujam Premjit na hai state asida ngasi mak traffic ki problem kaya thengnari masida Daddy Road ka Gari khudingmakta sizinaba yaba vehicle tracking device amasung QR decal sticker sing miyamda fanghangani hairiba sticker sing asi nappa gari sing adu mobile app amagi matengna mafam chadana gari park tawsilamba yauna gari aduda thokpa problem kaya solve tawba ngamgani haiki Gari sigi mapu singa khudak pau phauna ba yaba adugumba system amane this road se koi apps amane gani apps mobile apps aba apps download to bige do bani download to matam du da high registration chi to do bane kana gumba apps download mobile di yaw bi amana sigi gari ama parking lana tharam tarapte magi apps to do da akoi scanner gi batama me yaw gani ba scanner gi batam se on to ba kan du da magi scanner on to rani aduga sigi barcode sida tha launa na koi scan to ba kan du da mobile app to da option ani ohum pirakani amana parking issue accident haidana ana koina parking issue ne na parking issue da talon tas to bi ba matam du da kamai tam ge bo immediate instantly gari owner to da notification jakrani China ki Sichuan Chengdu da tha asigi nipan dagi taranipan faw pangthokiba World Police and Fire Game 2019 da Indian National Police Team da saruk yaduna goal laurakrabi Manipur dagi haukibi tangkhul ningol Lydia Simprui ngase Imphal da thunglakre mahak ne Imphal International Airport ta hek thungbaga 9 sector Assam Rifle na taramna okre Ningsing bayabadi hairiba game asida Lydia Simfruina traditional longbow archery amadi 3D archery masanada gold medal amadi silver medal ani lobangam kibani Lydia Simfrui archery masanada state amadi national level tournament kayada medal lawraktuna Manipur gi da natana lebak asigi mingchat purakrabi sanaroi amani
टोक्यो दा चथरिबा ओलंपिक टेस्ट इवेंट की हॉकी दा इंडिया की नुपा अमदी नुपी की टीम अनिमक फाइनल चंख्रे इवेंट असी ngarang सानखिबा नुपा की मैच दा इंडिया ना जापान बु पांजिल अहुम तरुक अहुम दा माइथिबा पीखिबनी इवेंट असी की फाइनल दा इंडिया की नुपा की टीम ना न्यूजीलैंड के लंबा तौनरगनी मरक असिदा इंडिया की नुपी की टीम ना इवेंट असी की फाइनल दा युम्बु जापान गा लंबा थेंगनरगनी अरोइबदा बुलेटिन की हेडलाइंस अमुक हन्ना मियामदा थमजरी मतम खरा लेपलुरबा मणिपुर हेलीकॉप्टर सर्विस ngasi अमुक हन्ना चीफ मिनिस्टर एन बिरेन लॉन्च तौख्रे जिरीबाम तमेंगलोंग मोरे पारबुंग अमदी थानलोन यावना मफम मंगादा हेली सर्विस लेरगनी डाइन हाने स्कीम की मखादा रेवेन्यू डिपार्टमेंट नौना थबक चंगबगी खुदोंग चाबा पीरबा मियोय कुनगा तरुकता रेवेन्यू मिनिस्टर कराम श्यामना अपॉइंटमेंट लेटर खुसिनख्रे स्टैंडर्ड रॉबर्ट हायर सेकेंडरी स्कूल की महैरोई नुपी मचा अमल लैखिदबगी केस असी नेशनल थाक की इशू ओहनना पुखटलगनी हाइना ऑल इंडिया यूथ फेडरेशन की माइकैदगी फोंदोरकली